Kumja lising ani sobna magi June taranipan gi ihauda Security Force na nongmay nakapadagi miyoy taramari laikhidabagi thawdoki matangda Central Bureau of Investigation CBI na file tarakiba closer report adu Chief Judicial Magistrate CJM Imphal West na Sorokhaibam Sadanandana yakhidre CJM Imphal West Sorokhaibam Sadanandana thokiba order gi matung ina Nagalal Halub NSCN IM ga India lenga ka ceasefire extend tawnaba Yanakhiba wafamdagi miyamna irang horaktuna lisingani subna amagi June taranipangi miyamgi ihau lakhi maduda Imphal da Security Force na nongmai kapada miyoi taramari gi punsi lomkhiba adugi matangda thizinbagi thabak chatharakhiba CBI na pikhalakpa closer report adu CJM Imphal West Sorokhaibam Sadanandana yakhidabani thawdo adugi matangda accused oiriba CRPF ki Marfumathoi suba madi Chamakun suba battalion ki personnel tarataret ki mathakta CJM asina Indian Penal Code ki section 302 amasung 34 ki makhada cognizance lokhi court ki observation da Rajbhavan amasung Chief Minister Banglo manakta ngaksen bagi mathau tawkhiba CRPF ki personnel singna open fire tawkhi maduda miyoi kaya asiana thoki thawdo adugi matangda CBI ki closer report asi premature oi haina phongdokhi masigi mathakta firing gi order pikhibagi matangda district magistrate executive magistrate amasung police officer singi statement da manadaba kaya laikhi haina supali Fiba masida thawdo asigi case loishin bahai basi achumbabu na thaiba oigani hairi pumna magasi yenglaga case asi criminal preliminary case oina amuk hana register tawna ba khanghaladuna CRPF ki accused personnel tarataret adu akupa warol thamduna makhata ba proceeding sing paikhatnaba chahi asige November 15 da court Karaknaba sumon issue tawki panbaya badi extrajudicial killinga mari lainaba ifam amasung Union of India sigi case ta Supreme Court of India na direction pikhibagi matung ina CBI na kumja lisingani taranipan gi December da case asi nauna register tawkhibani hamaromda Independent Commission of Inquiry gi maikaidagi su mamang thakta June taranipan gi thawdokta Khongjang loisingi mathakta Manipur Police amasung CRPF na ka henba sakti sizinakibagi khudam phangkiba laikhrabani